ꯑꯋꯥꯐꯗꯤꯒꯣꯝ ꯍꯥꯞꯆꯤꯜꯂꯒ ꯋꯥꯎ ꯁꯤꯕꯨ ꯀꯃꯥꯏꯅ ꯍꯥꯎꯔꯣꯏꯗꯣꯏ ꯋꯥꯎ ꯑꯃ ꯇꯧꯋꯤ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯀꯨꯝꯃꯒ ꯂꯧꯊꯣꯛ ꯆꯅꯝꯁꯤꯡ ꯍꯥꯞꯄꯒꯦ धनिया पाउडर, black pepper, जीरा पाउडर, गरम, इसिंग असाबा, तिलौ चनम ngꯧꯕ ꯂꯣꯏꯔꯒ ꯃꯁꯂꯥ ꯀꯩꯀꯥ ꯊꯤꯠꯄꯗꯣ ꯁꯤꯒꯤ ꯄꯦꯁꯁꯦ ꯇꯥꯔꯦꯕꯀꯣ ꯑꯩ ꯃꯆꯨꯁꯨ ꯍꯥꯞꯄꯦ ꯂꯣꯏꯅꯃꯛ ꯍꯥꯞꯄꯦ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯉꯁꯤ ꯈꯨꯊꯣꯡꯁꯦ ꯈꯔ ꯉꯧꯔꯅꯤ 40 minutes ꯃꯨꯛ ꯉꯧꯔꯅꯤꯀꯣ ꯑꯗꯨꯗꯨꯒ ꯀꯨꯀꯔꯗ ꯑꯃꯨꯛ ꯀꯥꯝꯊꯣꯛꯀꯦꯕꯀꯣ ꯃꯌꯥꯝ ꯑꯩ ꯊꯨꯝ ꯍꯥꯞꯍꯧꯔꯒꯦꯕꯀꯣ ꯁꯤ ꯇꯥꯏꯃꯤꯡꯁꯤꯗ ꯑꯩꯅ ꯃꯍꯤ ꯍꯥꯞꯈꯤꯕꯗꯣ ꯁꯤꯒꯤ ꯐꯤꯕꯝꯁꯤꯗ ꯂꯩꯌꯦꯕꯀꯣ ꯏꯁꯤꯡ ꯑꯁꯧꯕ ꯁꯤꯁꯦ 50 minutes ꯍꯦꯟꯅ ꯉꯧꯔꯦꯕꯀꯣ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯀꯨꯀꯔꯗ ꯍꯥꯞꯄꯒ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯁꯠ ꯀꯥꯝꯊꯣꯛꯀꯦ ꯏꯁꯤꯡ ꯑꯁꯥꯕ ꯈꯤꯇꯪ ꯍꯩꯖꯤꯟꯒꯦꯕꯀꯣ ꯏꯁꯤꯡ ꯑꯁꯥꯕ ꯈꯤꯇꯪ ꯍꯩꯔꯒ ꯀꯨꯀꯔꯗ ꯃꯤꯅꯤꯠ 20 ꯃꯨꯛꯀꯤ ꯆꯥꯡꯗ ꯐ꯭ꯔꯦꯟꯁ ꯃꯌꯥꯝ ꯉꯁꯤꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯂꯦꯠꯐꯣꯔꯝ ꯑꯃꯒꯤ ꯃꯇꯥꯡꯗ ꯍꯥꯏꯖꯔꯝꯃꯒꯦ ꯍꯥꯏꯔꯤꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯗꯨ ꯑꯩꯒꯤ ꯗꯦꯁꯀ꯭ꯔꯤꯞꯁꯟꯒ ꯀꯃꯦꯟꯇ ꯄꯤꯟ ꯇꯧꯔꯒ ꯊꯝꯖꯔꯝꯃꯒꯦ ꯑꯩꯉꯣꯟꯗꯒꯤ ꯆꯪ ꯇꯥꯔꯒꯗꯤ ꯑꯣꯐꯔ ꯃꯌꯥꯝ ꯑꯃꯁꯨ ꯐꯪꯕꯤꯒꯅꯤ ꯑꯍꯥꯟꯕꯗ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯇꯧꯔꯒ ꯂꯣꯒꯏꯟ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯔꯒꯅ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟꯗ ꯀ꯭ꯂꯤꯛ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯖꯤꯃꯦꯜ ꯑꯦꯀꯥꯎꯟꯗꯒꯤ ꯆꯪꯕꯤꯔꯣ ꯂꯨꯄꯥ 400ꯗꯒꯤ ꯁꯥꯟꯅꯕ ꯍꯧꯕ ꯌꯥꯒꯅꯤ ꯄꯩꯁꯥ ꯍꯥꯞꯆꯤꯟꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯒꯨꯒꯜ ꯄꯦ ꯐꯣꯟ ꯄꯦ ꯄꯦꯇꯤꯑꯦꯝ ꯑꯁꯤꯅꯆꯤꯡꯕꯗꯒꯤ ꯍꯥꯞꯆꯤꯟꯕ ꯌꯥꯒꯅꯤ ꯑꯍꯥꯟꯕ ꯄꯩꯁꯥ ꯍꯥꯞꯆꯤꯟꯕꯗꯅ ꯍꯦꯟꯅ ꯄꯩꯁꯥ ꯐꯪꯒꯅꯤ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯁꯥꯟꯅꯅꯤꯡꯕ ꯃꯤ ꯑꯗꯨ ꯁꯥꯟꯅꯕ ꯍꯧꯕ ꯌꯥꯔꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯁꯥꯟꯅꯕꯗꯤ ꯋꯥꯜ ꯑꯦꯄꯜꯅꯤ ꯋꯥꯜ ꯑꯦꯄꯜ ꯁꯥꯟꯅꯔꯒ ꯄꯩꯁా ꯇꯥꯟꯕꯁꯨ ꯌꯥꯒꯅꯤ ꯑꯗꯨꯅ ꯃꯥꯒꯤ ꯁꯦꯛꯁꯟꯗ ꯆꯪꯕꯤꯔꯣ ꯋꯥꯜ ꯑꯦꯄꯜ ꯍꯥꯡꯕꯤꯔꯣ ꯔꯤꯌꯦꯜ ꯑꯣꯔ ꯗꯤꯃꯣꯅ ꯁꯥꯟꯅꯕ ꯍꯧꯕ ꯌꯥꯒꯅꯤ ꯑꯗꯨꯒ ꯅꯨꯡꯉꯥꯏꯕ ꯑꯃꯅ ꯁꯤ ꯁꯥꯟꯅꯗꯣꯏꯁꯦ ꯂꯥꯏꯐꯇ ꯁꯥꯟꯅꯗꯣꯏꯅꯦ ꯑꯗꯨꯅ ꯃꯥꯡꯕꯒꯤ ꯆꯥꯟꯁ ꯂꯩꯇꯦ ꯂꯨꯄꯥ 50ꯗꯒꯤ ꯁꯥꯟꯅꯕ ꯍꯧꯕ ꯌꯥꯒꯅꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯒꯦꯝꯅꯤ ꯑꯗꯨꯅ ꯃꯌꯥꯝ ꯑꯩ ꯗꯦꯁꯀ꯭ꯔꯤꯞꯁꯟꯒ ꯀꯃꯦꯟꯇ ꯄꯤꯟ ꯇꯧꯔꯒ ꯊꯝꯖꯔꯝꯃꯒꯦ ꯃꯌꯥꯝ ꯁꯥꯟꯅꯕ ꯍꯧꯕꯤꯔꯣ ꯀꯨꯀꯔꯗ ꯍꯥꯞꯆꯤꯜꯂꯦ ꯑꯗꯣ ꯀꯨꯀꯔꯗ ꯀꯥꯝꯃꯒꯦ ꯁꯤꯗꯤ ꯂꯤꯠ ꯊꯣꯡꯕꯒꯤ ꯐꯤꯕꯝ ꯐꯖꯔꯦꯀꯣ ꯃꯌꯥꯝ ꯑꯩꯒꯤꯁꯨ ꯂꯣꯏꯁꯤꯜꯂꯒꯦ ꯑꯋꯥ ꯐꯗꯤꯒꯣꯝ ꯍꯥꯞꯆꯤꯜꯂꯒ ꯋꯥꯎ ꯁꯤꯕꯨ ꯀꯃꯥꯏꯅ ꯍꯥꯎꯔꯣꯏꯗꯣꯏꯅꯣ ꯍꯥꯏꯕ ꯃꯌꯥꯝ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯃꯌꯥꯝ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗꯕ ꯌꯥꯎ ꯇꯥꯔꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯨꯡꯁꯣꯏ ꯁꯣꯏꯅ ꯇꯧꯁꯤꯟꯕꯤꯔꯝꯃꯣ ꯑꯗꯨꯒ ꯃꯌꯥꯝ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯗꯨꯝ ꯀꯃꯦꯟ ꯇꯧꯕꯤꯔꯛꯄ ꯈꯨꯗꯤꯡꯃꯛ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯀꯃꯦꯟ ꯇꯧꯕ ꯀꯥꯎꯕꯤꯒꯅꯣ ꯅ꯭ꯌꯨ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯣꯏꯇꯥꯔꯁꯨ ꯅ꯭ꯌꯨ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯍꯥꯏꯔ ꯀꯃꯦꯟ ꯑꯗꯨꯝ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯑꯩꯒꯤ ꯏꯕꯨꯡ ꯅꯣꯡꯗ꯭ꯔꯦꯅ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣ ꯑꯃꯗ ꯁꯨꯄꯔ ꯊꯦꯡꯛꯁ ꯇꯧꯕꯤꯔꯦ ꯑꯗꯨꯒꯤꯗꯃꯛꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯊꯥꯒꯠꯆꯔꯤ ꯑꯗꯨꯝ ꯏꯁꯣꯔꯅ ꯆꯥꯟꯕꯤꯕꯁꯨ ꯑꯣꯏꯁꯅꯨ ꯂꯣꯏꯅꯃꯛ ꯑꯣꯏꯁꯅꯨꯀꯣ ꯍꯥꯏꯗꯤ ꯃꯤ ꯑꯇꯩꯁꯨ ꯂꯣꯏꯅꯃꯛ ꯑꯣꯏꯁꯅꯨ ꯑꯗꯨꯒ ꯑꯩ ꯉꯁꯤ ꯆꯥꯗꯣꯏꯁꯦ ꯕꯤꯐꯅꯦ ꯕꯤꯐ ꯊꯣꯡꯕ ꯁꯟꯁꯥ ꯊꯣꯡꯕ ꯁꯟꯁꯥ ꯍꯥꯎꯗꯣꯏꯅꯦ ꯃꯌꯥꯝ ꯆꯥꯔꯛꯑꯒꯦ ꯑꯗꯣ ꯆꯥꯕꯁꯨ ꯆꯥꯗꯕꯁꯨ ꯑꯗꯨꯝ ꯌꯦꯡꯕꯅꯦꯕꯀꯣ ꯍꯥꯏꯗꯤ ꯆꯥꯗ꯭ꯔꯁꯨ ꯌꯦꯡꯉꯦ ꯍꯥꯏꯕꯅꯦꯕ ꯑꯗꯣ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯛꯑꯒꯦ ꯍꯥꯎꯗꯣꯏꯅꯦ ꯉꯁꯤꯗꯤ ꯑꯩꯅꯅꯦ ꯊꯤꯅ ꯍꯥꯎꯅ ꯊꯣꯡꯈ꯭ꯔꯕꯅꯦ ꯈꯔ ꯆꯪꯁꯤꯟꯒꯦ ꯁꯥꯔꯤꯌꯦ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯒꯦ ꯁꯟ ꯉꯥꯛꯇ ꯇꯣꯠꯂꯦ ꯍꯥꯎꯗꯣꯏꯅꯦ ꯃꯌꯥꯝ ꯐꯥꯔꯁ ꯕꯥꯏꯠ
ꯇꯧꯔꯤꯁꯤꯗ 이싱 ꯑꯁꯥꯕꯁꯤꯒꯀꯣ ꯈꯨꯍꯥꯎ ꯑꯃ ꯇꯧꯋꯤ ꯃꯌꯥꯝ ꯃꯔꯨ
ꯑꯗꯨꯒ ꯃꯌꯥꯝ ꯃꯔꯛꯊꯠꯅ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯃꯇꯦꯛꯀꯨꯝꯕꯒ ꯂꯧꯊꯣꯛꯑꯒ ꯐꯦꯁꯕꯨꯛꯀꯨꯝꯕꯗ ꯀꯩꯒꯨꯝꯕꯗ ꯍꯥꯞꯄꯗꯣ ꯃꯌꯥꯝ ꯍꯥꯞꯄꯤꯌꯣ ꯑꯗꯨꯝ ꯀꯩꯁꯨ ꯀꯥꯏꯗꯦ ꯁꯞꯄꯣꯔꯠ ꯇꯧꯕꯅꯦ ꯈꯟꯒꯦ ꯑꯗꯣ ꯀꯩꯅꯣꯒꯨꯝꯕ ꯍꯥꯞꯄꯤꯌꯣꯕꯀꯣ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯑꯦꯀꯥꯎꯟꯒꯨꯝꯕ ꯑꯗꯒꯤ ꯑꯩꯒꯤ ꯇꯦꯒꯀꯨꯝꯕ ꯃꯤꯡ ꯍꯥꯞꯄꯤꯌꯣꯕ ꯑꯗꯨꯃ ꯍꯥꯏꯖꯒꯦ ꯆꯥꯛꯁꯤꯗ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯨꯃꯥꯏꯅ ꯃꯤꯠꯀꯨꯝꯕ ꯊꯣꯡꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯛ ꯆꯪꯕꯁꯦ ꯁꯤꯒꯤ ꯕꯤꯐ ꯊꯣꯡꯕꯁꯦ ꯆꯥꯛ ꯌꯥꯝ ꯆꯪꯉꯦ ꯌꯥꯝ ꯍꯥꯎꯋꯦ ꯍꯥꯏꯕ ꯈꯨꯍꯥꯎ ꯑꯃ ꯇꯧꯋꯦ ꯃꯣꯔꯣꯛꯀ ꯁꯥꯕꯅꯦ ꯏꯁꯤꯡꯒ ꯁꯥꯕꯅꯦ ꯐꯖꯔꯦ ꯂꯥꯁꯇ ꯆꯤꯟ ꯏꯪꯅꯕ ꯆꯥꯛ ꯃꯥꯏꯗ ꯉꯥꯟꯕꯅꯦ
ꯈꯨꯍꯥꯎ ꯑꯃ ꯇꯧꯋꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯤ ꯂꯣꯏꯁꯤꯜꯂꯒꯦ ꯃꯊꯪ ꯚꯤꯗꯤꯑꯣ ꯊꯦꯡꯅꯔꯁꯦ ꯃꯌꯥꯝ ꯀꯃꯦꯟ ꯇꯧꯕ ꯀꯥꯎꯕꯤꯒꯅꯣ ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯣ